ꯁꯤꯗꯤ ꯃꯌꯥꯝꯗ ꯋꯥꯍꯪ ꯑꯅꯧꯕ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯆꯩ ꯑꯗꯣ ꯃꯌꯥꯝ ꯋꯥꯍꯪꯁꯦ ꯍꯪꯖꯔꯤꯁꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯉꯁꯤꯇꯪ ꯌꯦꯡꯅ ꯉꯥꯏꯕ ꯑꯣꯏꯔꯒꯅꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯗꯨꯗ ꯆꯪꯉꯒ ꯇꯧꯒꯗꯕ ꯈꯔ ꯂꯩꯕꯅꯦ ꯃꯗꯨ sini tausanbiro aduga aduga hafum yemu hangmigani adu ngasi yoina ngasi adu wahangse ma'am hanjarage ngasi adu wahangse sumai tawni malem sinba thungna sanariba khongna awuni masana amlei ngasi ni ingraji khre ngangjarage ma'am ko khongna awuni masana se football haina khangnei football se manipur na atei libang atei lamdam atei lam mayada sanari sanabana malem yoina achongwa football ni enoma mangsoi masi boy koina FIFA World Cup haina hainei masida kwaidigi ihan hanna football sanabada fajabagi haibe tare football sanabada fajabagi mana phangju nupa adu anano aduga kari lamdagi no na hangjabane masingise wangse nanglaksage world yoina FIFA World Cup sanabada FIFA World Cup da ihan hanna football sanabagi fajabagi namukta mana phangju nupa adu anano na haibane ma'am khangani haibiro ayu khangba yengzage masigi saina masigi yoina di saina mayadi kainarse